Manipur Dagi Assam tamna lakpa truck amadagi Assam police ngasi lupa crore ama Henbagi drug swing Phagatkhre krai. Police ki pauna hai Guwahati city sangtringaida mahusa tawbugum Assam police na Assam Meghalaya border paring nakna Sonapur area da leiba toll gate amada arakpa gari sing sek tawbagi thabak sathabada sakatara nipan panba truck adugi manungda aron ba kakhal amada lotuna puramba drug sing adu Phagatkhre khibane. Phagalaba drug sing adu truck aduda tongan ba soap case sing da hablaga lotuna puramani hairi. Loinena drug sing adu Guwahati city da pusina bahona ba oigani thazari. Tungda truck adu ki driver Manipur Dagi Hanan Ali hariba miyo esi police na Phagatkhre. Makatana driver Ali bu wahong pahong sathabada Guwahati gi Khanapara area dagi drug lalon ba miyo enisu Phagatkhre. Pharba miyo eni adu Liaquat Ali amasung Anwar Hussein kawi. Makoy animak Assam gi Barpeta district dagi ni police na thodok adu gi matangda makatana thijinbagi thabak sathaba hokrai.